sarkar si tahan na ba mass uprising ama Touba Mathou Tare me hom da chatharakpada kuki peace rally solidarity rally aibsida mayam na haina lipse kuki peace rally ta hairabadi violence oire nongmai paire se me hom de ge hogorami ngarang na hangi rally ni haiba ma kunthra ma thoida Touba anti Manipuri oiba rally ama Manipur thugaina ba adugumba akoi ge Manipur sarkar gi akoi ponamakna magi thabak ta pende haidana criticism piba chaiba lauba tawjaraga su akoi ponamakki chief minister ni chief minister da akampe thangdana ngangba khotpa mioiba khunai na tohidraba mongda lau khongdana chaliba rally asiga loinana for the first time in the Indian history India gi state amagi manungda Naxalite khangde amakangde irang kanna toba matam sida sarkar ge mayokta praja gi masen communal oina Muslim ga Hindu ga tongna bada oiro sigumba drone na thadaraga attack to vaibisi yaugidreba. This is the first time in the history of India gi vaibata prithvi ga te yauram be masidi laipa amaga tongna bada sijina na ba drone hariba a form of air strike aibatu chaptana ko ba yadra su madugi arthachen banaba air strike si mathaktagi military na strike torapa bom thadabana mai kapthaba torapa pot aduni adugi chamana pot ado drone na torapanaba masi Russia ga Ukraine ga tonaba Ukraine na thadaba Russia na toraba atei lam mayam ma pan gi tonaba mayam Pakistan na torapa India na kapthaba sigi making khangda leire aduna masi mapan gi national paper da national gi media sing yo den to budu ngarang na handi ruling party ki support to manba rumba republic to ba ngarang war male awthok na pajana neina hre mapan gi kut change haiba mati koina swaida kuki narco terrorist mo kalaktana panga haiba natre haiba se masimati clear oire Hindu gi sangathan organization mayam amana su yam kanna haire adoi didi wrong narrative ama chalambado katang saparabra na khalli adumpu aikoi gi adumba kuki terrorist singnadi sheranana tang kundra matoida tang amada tawasi mitei extremist singna mitei militant singna moide ambush tawedi gi wada moy na ngakthuk chabadagi ne na ngarang bo thagali ona tena karaba narrative bama kawra thagala du praja puna mona hoiti khangye aduna sigum megi thak ama yorapa sida akoi kari tobutai haiba sida complete non existence of our governance sarkar di lerga su sason se masi suklei leitaba dongna routine government oina oche khari le have lambi thong se mi haiba to adu bhaba mong ta da amot pa kai ba toiba mayam leram ne adiki government of India asi su complete silent me are spectator oidana adum leiraba ne ba adiki akoi di political government na sason pai bani political party na ruling party se BJP ni double engine ni hairim ni apaba thaba ka to leram ba ya India go ina Chai amma makai thurakadoraba akhoi warlike situation oiraba adunatana war crime changchil aba mitopna mapungda Myanmar dagi lakpana mapung oire harga Manipur thugai bo pamba kharaga roktuna raga changchil lapista Bharat sarkar na tumin laiba Manipur sarkar na tumin laiba manba aduga ruling party BJP akhona I'm not a politician however ruling party is yam important labako Adamogi youth front oiro, Mahila front oiro, BJP ge karjakata haibara moy haibu singduna karigumba amata condemn Touba kotpa mogi mod amabo haide aduna sigil river situation sida akoina kali doutai government of Manipur se lai habisu unana ba cabinet mipam amma phammaga situation warlike situation se emergency lakshili base kupna khanabam chungi aduga loinana special session ama assembly gi akoina government leiri natraga matori hebsi akoina panga hajar su lei haibanina madu utke harbadi cabinet session lawga ko ji kari tawni assembly kawrerga ko kari tawni aiba khanaba aduga loinana political system sida ko hingbanina all political party gi meeting phameraga adugumba decision ama lawraga central government da haibam thokpa tokbam thokpa miyamgi puning loksing ihul sikhangna haibam thoyeba aduna sigumba mayam si tawbaga loinana hojikti mayam sina
hainaramadu asengbo oire India government na mapandagi lakpa Myanmar dagi lakpa terrorist sing aduga lautuna ba manba hairamadu hojikti oibu oi ningene adu tawraga yokhatlaga Manipur thugaina ba maitai ge mayokta lan tahanba manbigi mawong ama da masi leireba aduna India ge mapum punamakta Narendra Modi na Amit Shah na zero tolerance terrorism haibase zero tolerance haibadi terrorism se maru phangna mutat pa haibanaba but Manipur se India ge saruk amu oidrabra Manipur dadi terrorism se chao ne yok lokal leba kuki terrorist narco terrorist sing se oina tawriba act of terrorism anoba ain IPC gi maming anoba tholokpa Bharatiya Nyaya Sanhita adu section 113 113 da act of terrorism se phajana explain tawriaba kanagumba mi amana miyamgi punging loksing sarkar gi miyamgi the strike terror to strike terror in the minds of the people achi tawroboi di madu act of the terrorism ni madu gi yamdaru da chai manga dagila punsi chupa padok piba yabagi po yauri adu organized crime section 111 BNS da anu bahapchilapani ni ani natraga ani degi henbanam asum tatana cho atat khamlaitana chum chatharakpa crime se masib organized crime kawi kai yauri adu so chai sibi abad kanoki life imprisonment hogi dan dipina be yauri aduna di sigum mai act of terrorism toraba act of organized crime toraba aduga anti national oraba anti state oraba asida government of Manipurna government of India na karimta tawdaba gumna leibase mase khoi strongly condemn tawi aduga loinana sumba anaki drone attack ta si hiba so kiba aduga bom chi makal maya thadari basing ase mase condemn tawbaga loinana asi ana thoki base masida khoi condolence khoi gi nungai taba phongdokpado tarai jesu gi taraptagi su phongdokchari aroi bada amatang aina thamningipse yam sangna hairaroi akhoi Manipurda laiba praja mayam sina pulleraga civil society mayam sina hongnoruba tawdana June 18 da pungi bakum Manipur gi June 19 da pungi basi kanagum tana hongnaba tawdana akhoi na yaningba yaningda thidana yam punam tawdana assembly mai thagi ba political party mai thagi ba madubu phai haibana te ko adugu mege apun ba ma chagalakpa June uprising do madugi double ama hoje hingsa tokse haibana te sarkar si tahan na ba mass uprising ama tawba mathou tare masigi damukta civil society mayamna amasung praja mayamna sem sabi darkar oire haibisi an da thamaga